Europe ki Maru Oiba Turelshing Kangkhre Lalon-Etik da Chaona Shingnaba Oihalle. Europe ta mayok nariba heat wave ta laibak sing adu da cheliba Maru Oiba Turelshing Kangkhre loinana Lalon-Etik ki thabak sing da Chaona Shingnaba Oihalle hairi. Europe ki achoba industries sing heat wave na maram oiduna mathau lepkhibaga loinana miyamgi punsi mahingda chauna ahongba lakpagi oithokpa leire haina su thajaba yaba pau amana phongdorakre. Europe ta cheliba achoba Turelshing gi manungda ama oiriba Rhine amasung Danube turengi isingi imai heat wave ta maram oiraga khanghan hanthakibadagi achoba industry singda changba machak matum sing puthok pushin tawada achoba Shingnaba ama oihalle hairi. Turelshing asigi isingi imai Singthaningai oina hantakiba asina industry da changba chemical thaugi pothok amasung atopa pochang sing puthok pusin tawada chauna akaiba pibaga loinana Turelgi ising imai hantakibana nongthak amasung leikhagi lambida Lalon-Etik amasung industry da changba pothak sing puthok pusin tawada maman henal launare hairi. Sabagi chang noma nomagi hengalakpana maram oiduna France tagi Hazari fawada leiva Turen mapanda leiva Restart singi power generation singda mathau lepkhibana maram oiduna engine gi maman khawang wangkhalakre amasung nongpok thangbada leiba European amasu leibak singi semilon ka hena soksin hale mahoshagi khalkarak padagi France amasung Spain gi paktaknana lanmai chaklaba asina Europe continent ta sabagi changka hena wangkhalaki Zurich ta leiba Technology Institute ki Department of Environmental System Science ki lecturer Dominic Chumahana miyoibana thohanba khusem gi ka hena saba asina ikang mayok na hanbaga loinana nong tabagi chang walakpaga asina hena tamthiba ikang mayok na duna makata na sabagi awaba mayok na khigani hairi. South Germany amasung Switzerland gi marakta jahaz sathok chasin tawbagi yamna maru oiba mafam ama oiriba Rhine Turen gi masa ama oiriba Kuf ki ising imai centimeter da kun manga da hanthakibaga loinana kumja ing 2019 da mayong nakhiba ikang adu yaurakle hairi.